Manipur da thokliba irang asida nupi ani bu khongoi nakhibagi thokdok yauna CBI da Sinakhiba towan ba case ki status report sing Pikhatlaknaba Supreme Court na CBI da Khanghankhre hiramasigi matang da national media sing da phongnar khiba report ki matungina Chief Justice of India Surya Khan amasung Joymala vaccine ki vans ta satakiba hearing aduda Manipur da thokliba irang asiga mari lenaba casing Manipur High Court ta sathabada khudong saroi da balairabadi Guwahati High Court ta transfer toba yagani haina Khanghankhre Loinana irang asiga mari lenana sarsit Pikhatlaknaba casingi trial kumang saushina sathaba yanaba Manipur High Court ki Chief Justice amasung Guwahati High Court ki Chief Justice anina mateng panarga makhataba trial sing High Court ani asida pangthonabagi pautak supi ki Supreme Court na ngasi sathakiba hearing aduda Advocate Vrinda Grover na phongdokibada Manipur gi irang asida nupi ani khongoi nakiba case adugi sarsit CBI da leire loinana sahi asigi January thada irang asida victim oikibi nupi ama leikidabagi matang gadi sarsit asida file torokpa thengakide CBI na lokhatkiba case singa mari lainana accused sing amadi CBI gi maikedi court trial hearing gi damak laktaba yauki sarsita palaktaba victim nupi ama laikidabagi matangda investigating agency singda ningthina thijin humjin bagi thabak pangthokna sarsit file torokna ba khangan ba laikrabasu thawoidana leire haina mahana phongdoki hearing aduda Solicitor General Tushar Mehta na High Advocate Vrinda Grover na thamni wafum singa sigi paukum CBI na High Court na tragana Supreme Court ta piga dabani Grover na thamni ba wafum asida kanagumba amata yaningai gi maram oide loinana victim gi right adusu sokoloi dabani man makhata na High Housing Manipur gi pibam asi punna yengbada asuki matik fagalaktuna normal si laklei CBI na thigali ba casing adugi report sing apun bagi oina sarsit semduna Supreme Court amadi atai High Court sing da Pikhatlaknabadi Manipur gi irang asiga mari leinaba trial sing matam sana loisinba yabagi oitokpa lei hainasu Tushar Mehta na thamki hearing aduda Chief Justice of India Surya Khan na thamkiba observation da Advocate Vrinda Grover gi application aduga mari leinana CBI na status report ama file tawgadabani loinana hojik oireba pibam asida victim singda legal gi mateng lemna pigadabani hiramasi matangda legal aid council fangdrabasu tangai fadana Guwahati wardagi neknaba order thokani haina CJI Surya Khan na phongdoki